ngasi numida waram phongkiba tongan manipuri sifongsing amasum thokiba thawdo wathoksingi maruoibi ipausing mayamda thamjagi ahanmada kanglaipak ki maira dagi lokosaraga National Highway Kuntraga Taret Tongjai Maril na singwa lambi sing matam kaktuna thingbagi khongjang hena kanchingkre petrol pump kya thawkyu lepna ba hunari Manipur lenga na kangpokpi amasum Susampur district ki singkhong singya da leba naga tribe singi alternative administration arrangement tawbiyu haizababu Manipur lenga na thabak oina pangthokpidaba adubo yamna kana yaningdaba phongdoktuna Rongmai Naga Council Manipur na Natia Phai Ruangrian RNCML na ngarang August taraga nipan gi ihing nungyai digi hona National Highway Kuntraga Taret Imphal Zidi lambi amadi Bishnupur Khopum Rangpang Road Tab Tongjai Mari lambi amadi National Highway Kuntraga Taret Zidi lambi sadoksen tawbasing thingbagi khongjang asi akan mamong na sangsangkre ban sakot pasing na lambi da uwa phaijinduna lambi da tire mai thaba madi nupa nupi mayam tholaktuna lambi da phamjinduna amasum lepsinduna lambi thingbagi khongjang sangsangki masina maram oiduna lambi paring singasida makhalamati gari satoksen tawbi hankidre ban asina maram oiraga petroleum production puba gari singsian balepkhibadagi miyamda petrol diesel amadi LPG na singba phangdabagi awaba yamna sauna mayukna bara yari Banna maram oiraga Imphal da leiba petrol pump kharada miyamna thawgidama queue lepa haunaba yawnare lambi ahum masida saruksin tawriba miyamda awaba madi khudongsadaba kyam yawnare zari lambigi new kaithel manbide sungasi masing yamnaba nupisingna nong marakta lambi thingbagi khongjang sangsangki masina maram oiduna mafam adura gari amata satoksin tawbi hankidre none yoramdaigi Ponginglong dagi lambi da tire mai thabi yauna lambi thingbagi akan makhongjang sangsakre panba yabari kangpokpi amadi Susampur district ki singkhong singya ta tariba minority naga furup singna makhoi gi district headquarters singda satok sin tawbada awaba mayukna bana maram oiraga Rongmai Naga Council Manipur Natia Phai Ruangrian Foothills amadi NCM LTS na alternative Initiative arrangement tawna balengang taksinduna lakibani masida natana Susampur amadi kangpokpi district khundari ba Rongmai amadi atai naga tribe sing National Food Security Tribe Mahatma Gandhi National Rural Employment Guarantee Scheme sing ana leng amadi satoksin yauna lenga ki mari lenaba thabak thoram sing pangdokpada sauna kudong saba mayukna ri hainduna matam kya gi mamangdi Manipur lenga amadi lenga ki authority singda memorandum kya pishin ki balekrapne asumna matam kya gi mamangdagi panduna lakliba demand singa mari lena hairiba furup singa sigi yenglaga none district alternative administration ki thawrang ama tawinaba haijaduna lakibani adumaina mak lenga na thabak lokholaktabagi mayukta matam kaktuna lambi thingbagi khongjang asi sangsilakibani atopa paomana Kolkata Manipur bawanda private guest amana VIP room da niyam kaina tha taraga mathu hena lesinduna leiri Kolkata Manipur bawona si mapu pandabaga pakhak oiri bawona si da niyam kaina lanai guest amana VIP room da tha taraga mathu hena lesinbada bawona sigi DRC oina thawpuri biesina karisu haibngamdana leiri pauksiyesna phangba pawki matung inadi niyam kaina bawona si da tha taraga mathu hena lesilakli bamiesi mutumsa haina kawi Magna Hokiba Mamang Sahigi September Thadigi Housing Papa Bawana Sida Room Loroga Lerakani Housing na Bawana Sigi Room number 302 the lady Paushina Makatari Badi Bawana Sigi Room number 302 si VIP room ni Hari Mataukram na private guest amana VIP room that Lehalibano Masigi Matakta Tataraga Matu Hena Bawana Sid Lashilakasi Manipur lenga na Ayawa Pibra Habishni Paushin High Riba guest asi Bawana sigi DRC oina thawpuri BSC ka yamna loina ba mioi amani hari niyam gi matung ina Kolkata Manipur bawana sida gas amana numit tari ni dagi hena leithaba yadi haiba order mayek singna leidibani hairiba gas asi Kolkata Manipur bawanda leiba matamda sarkar gi property mayam asi lanai gi oina sizna duna leidi hari bawana sigi conference room danatana DRC ODBC gi quarter room amati DRC gi office chambers hairiba gas asina private meeting gi fawba sijina duna leidi hari pausin hai hausi Kolkata Manipur bawanda oriba
unethical practice mayam asi DRC oiribi asina khangna lokatpham tokko thaba amata lokhatana leiri hadi bawon asida lanai gas amana tha taraga mathu hena leisilakpa bawon gi property maning tamna ain kaina sejinarakle haiba khangna karigi damakta manipur lenga ki general administrative department GAD na tumina leisilibano haibasi praja section kya dagi hangnarakli Praja section kya dagi makata na hangnarakli badi hausi Kolkata Manipur bawon gi DRC oiribi asina bawon asi lanai property oina khanduna sejinaning mamong sejinarabra bawon asi thabak toribi staff masil gi marakta khatna sainabagi thawdok kya thokpadagi police case phaw lakhotuna hausi lairi oiriba phibam asida Manipur lenga ki JAD gi maikedi athuba miyeng sangduna mafam asida sathariba aranba thawong asi sumthokpa mathau tari hari loinara bawon asida niyam kaina tha taramat hena leisilakli bami sigi mathakta lokatpham tokpa ain gi thabak amata lokatna leiribasi karigino haibu hongsu hangnarakli atopa pawmana bungtangkhul gi area da poppy pampi thabi yaroi GPRN bungtangkhul region WRT na kon mafam singna poppy thabi gi thabak tawbu yaroi hena Government of the People's Republic of Nagaland GPRN akan bawapam thamrakli Orkhul Times ki pawama ki matungina GPRA na tholakhiba order aduna pallibadi Wongtangkhul region ki manungda lairiba mari lainaba village authority singna hairiba region asida poppy thaba lokpana singba ki thabak thoram amata tawbi yaroi aduga order asi mari lainaba village authority na yamna section ngakna satkadabani order asibu thawoidrabadi sairak oina asoba fine thian baga loinana phajinduna thamgani makoina tharamba poppy pambi sing Wongtangkhul region gi staff sing gi mamangda mangta angadabani loinana sab sairak sing phongangani karigum order asi thawoidaba amadi usitaba mioi yaurabadi village authority sing na kudakta GPRN da paw pirakadabani haina WTR GPRN gi secretary na thadorakpa sirol amada palli haina pawduna mayek sing na yauri atopa pawmna rims da mioi ni kidney transplant tawbangamkhre Regional Institute of Medical Science RIMS ta mioi ani mapung phana kidney transplant tawbangam khriaina RIMS ki director Professor Dr. Guru Aribam Sunil Kumar Sharma na phongdokre wafam asing asi RIMS ki Susmita Hall pangthokiba pawgi mipmama da Professor Dr. Guru Aribam Sunil Kumar na permission phongdokhibadi phongdokhibani makna makhata na hai sai amaromasi human organ transplant act ki makhada state committee gi ayaba lawraga miyoi nupa ama nupi ama makhoi imung manungi miyoi digi kidney transplant tawduna mapung phana kidney transplant tawbuda mai park tuna ngasi research tawraga ne haina phongdokhi makna makhata na hai nupa adugi kidney aduna maki loina bina pibani aduga nupa adugi kidney na maki manang nupa na pibani operation adu mai pakna tawbuda pung taruk tagi tare lom sangki sel oina lupa lak manga rum sangi se minister gi hakshel gi kat paiba maram na lupa lak kak sangki rims da lemna makhal kya gi test toramadu state lenga na sel thadaraga toramani adubo sel thadarak tabadigi lepkhibani haina suma na makhata na phongdokhi magna hai OPD natana admit toraba anaba miyoi singa de lemna test tawi OPD da layeng bolak matam sang na patient sing ngairibadu nongmada patient lising ahum hena lakpana masing yamadagi ngainabani OPD ticket kakpada queue leptrabasu line Aadhaar scanner toraga ticket lawu yabi khudong chaba leire RIMS Imphal asi handak India ki National Institute ranking framework ki yankai suba ranked ngamdriba sigi maramdi anaba hospital kiya AIMS ta registration torakpanani Imphal gi RIMS asistu kumja English ngani ga taraka mapanda INI AIIMS ki thakta onkhanaba wafam leikhra matam khara ki matung dari soidana onkhalaga naiki atopa pawmana Modi lenga na mitei lon amadi mayeki damak lupa crore taragani pan kaithokre MP sana jawba Manipuri lon haibadi mitei lon amadi mitei mek asibu hena sakot hananaba panamda Modi lenga asina ahanba tangkaki oina lupa crore taragani pan kaithokre haina Manipuri oina Rajya Sabha gi MP oidiba Maharaj sana jawba laisemana social media ra thagalakpa post amada phongdorakli post thagalakpa wapa masina makhatari badi Saitharul kumbabada masagi sahi lising ani henbigi puari laijaraglaba lon amadi mayek asibu ariba matamgi haibadi classical language status ta pukhanaba honabada mai paknabagi khongthang ama naksilakle hari Prime Minister Narendra Modi na Manipur gi damak khanduna lokhalakliba khongthang sida Manipur gi Minister N Biren Singana su thagatpa phongdorakli
Feminist and Berena social media X handle Tagalakiba Posamada, Masikidamak Raj Savagi MP Oina Lady Maharaj Sanaza Walasimbabu, Tawi Malamadi Takapa Pongo Pogaloina, Mitay Lona Sibu Sakwanava, Honavadanatana, Leva Sina Manipur Lady Balon Atai Hybidi, Tribal Isil Inau Singi, Dialect Singbu, Sakwanava, Honava Leptri, Hidden Su Paus the Fundurakli, Atopa Paumana, Impalama the Bisnupur district Mapam Kia Ising Tomzinkre. Ngarai hing super left na su kiba nong na maram oiduna Bisnupur district ki tuan ba mapam khara ising isaw may unare left na su kiba nong na maram oiraga ningthau kong Bisnupur Thinungai Khurjuman Khulen nasaw na singba mapam sing ising isaw may unaduna yung kai kya ising thumjingkre Thinungai de saba thong ama ising gi irai na sentakre sarak na yum sam gi mathakta ising thumjingkre district administration na sinduna khuda ki oiba relief camp hangdokre Khurjuman Kwaksify the Liba Thong Amagi Nakalgi RCC Bar Fit Kuntramuk Sang Kintakre Amarum Impal Ziri Lamigi Mapam Krada Singing Kaira Kodagi Lambi Fauna Kidre Non Krahek Subage Ising Ehak later Ising Tumzin Pam Ama Ori Sinja Mai Waikom Lekai Maka Kawa Matak the Liba Oil Pump Manaki Men Road Sing Ising Tumzin Kre Masidanatana Impalgi Sekon Kunung Mamangi Lambi Sing Ising Tunki Sagolban Mainaulaki Lambi Sing Ising the Tumzin Magaloina Yum Kiasu Ising Sangwayare Nakalamorom the Indian Meteorological Department Gimatung Inangasi Manipur Yauna Arunachal Pradesh Assam Meghalaya Amadi Nagalanda Akak Arau Yauna Akan Manong Sugane Hadi Makasa Tarakpoina Topapawn August Taragum de Subukari Sumama Laitava Numit Amagum Launa Bagi Mami Sauna Taba Horakli KKL August Taragum Doevu Kautopung Amdava Maitei Kana Leveke, Miamna Tikendrazit Hairagi Hena Kanava, Koideng Yuvaras Musum Tangal General Bunam Puwail Togduna, Sanakaitil Paidang Pungda, Fangshitoraga Hatkiba, Numit Adu English Namagasama Panga, Marfugama Twegi, Tawan Tagi Tarani Panba, Numaizing Numit Taragumdoi Augustni. Numit Asibuning Singbu Numit Asibu, Ikai Kumnazaba Hibisi, Kunai Hingliba Mipum Kudimaki, Saifadraba Taudang Nihana Kanglai Pakan Baluk Manipurgi Sirolamanahiri, Lubasigi Secretary General Luangsa Yu Ngamkai Ngakpan Kuyek Pidno Tadorakpa Sirolsen Hai, Matam Napurakpa Awan Bakiana City Numit Asibu Karisma Malaitaba Numit Amagum Launa Bigi Mami Sauna Taba Rokli. Numit asiga ngasigi Manipur City hingliba miyam gi marakta kari mari lainai haiba ngasigi mirol ikhang khangnada bugum torkli asiguma khangdaba khaludaba kayana nomonomigi mising yam khalakpana tat pat lebak ningmigi maikhum upa lebak ning busaba maprup marambu yonba ngamba migi masingsu nomonomigi yam khalakli Isagi Haupam Satpam Masakangdaba, Masagi Puari Masakangsadaba, Masagi Satnakanglon Lisat Hawaidaba, Muinadi, August Taragumdagi, Nungi Wakalon, Kangloi Amadi, Magunsut Nainanglot. Safu Kalaba Miramgi Satnabi Lining Lisat, Lamdam Sigamadi Lainadaba, Wadi Lady Kayada, Hena Tazaduna, Yumpam Semduna, Sarak Sanglakiba. Ngasigi mirol gi mising na yamlakhiban August tarago humdoi bu nong gi mirai bi helakhibani haina kanglai pak kan bulup na sena thaje hadi lamdam asida thokiba thawdo wato khudimaki wari singbul loina leise thawdok singa duna yumpham oirga ngasigi kunai su oiraklibani koireng yubras kanano thangal general kanano makoina irei pak iramdam sigi damakta kari thawdang lauki karamna maribaki damak thawai thaki adubu ngasi dipunamak singa si khana naina dabana Numit Asibu Tawoidana Kumai Haragum Laungarakpadi Ngasi Tuaningdaba Taudo Wato Kya Tulakpa Imit Singa Unari Amaditanari Matamama the Manipurgi Kasin Kuya School College Club Sin Matuna Numit Asida Marebak Ningba Saita Isi Atobusing the Saitadun Ebe Saireng Wareng Saireng Kayana Lamdam Sipum Ninki Aduga Kadi Gingasin Numit Asi Isam Taudo Amagum Suti Laktokuna Puariga Maru Oiba Numit Sibu Tungi Mirol Sinda Ningsing Hanbegi Mami Sama Libano Hainasu Hanglakli Atopa Paumna Wong Tangkulgi area the Poppy Pambi Tabia ZPRN Wong Tangkul Region WRT na Konba Mapam Sinda Poppy Tabi Tabaktawa Yaro Hena Government of the People's Republic of Nagaland ZPRN Akanbo Wapam Tamnakre Oracle Times ki pawam ki matungina ZPRN na tholakhiba
order aduna pallibadi Wongtangkhul region gi manungda leiriba lambi mari leinaba village authority sing hairiba region asida poppy thaba lokpana singbi thabak thoram amada tawbi haroi aduga order asi mari leinaba village authority na yamna haksina yamna section na ngang sakadabani order asi bu thawoidrabadi sairak oina asoba file thian baga loina fajinduna thamgani makoina tharamba poppy pambi sing Wongtangkhul region gi staff sing mamang mangta angadabani loina sab serak sing phongani karigum order asi thawoidaba madi usittaba miyo yawrabadi village authority sing na khudakta JPRN da pau pirakadabani haina WTR-GPRN gi secretary na thadorak pasirol amada palli haina paudu da mayek sing na yawri makhasa tharak poina to papaw mana Kangla paudu gi lakusaraga rongmai naga council na kaukiba ban makhasa thari Kangpokpi amasum Susampur district rongmai furupna khundariba mafam sing none district tilhanbi waina takna duna lakpadu lengak na tabidabadagi rongmai naga council nata phai luang ria na ngarang dagi national highway number 37 tongjai maril amadi laimatak road ta kaukiba banadu ngasi sumakhasa thari ban sokatpa sing na lambi da uwa nung amadi drum na singba polam kya paisinduna lambi thatpegi matakta mafam kya da lambi mayai gari gi tire puthokna maitaki panwa yabadi banasida essential service examinations laison tinsol ga mari leinaba singdi konsiloi amadi miyam gi dimana simakha tana mari leinaba singna tasinadana leirabadi akan bakongjan kya sangshinaba sem sadun leiri haina lauthokiba leirabani atopa paamana sagai gi miyoi sing drug yonba saba thinglei Manipur lengan hagolakliba naha singba mayai kaba chinjak ki ipakta iraknarakpadagi kalhaunaba pannamda Manipur war on drugs atharakpa madi kokta da leiriba lupkyana madi Olema singna drug sawa yonma thingna bahonariba sida kwakta da khundariba sangom sumbam mushram sagai nasu sagotuna sagai sigi miyoi sina drug sawa madi yonbegi thabak tawbi yaroi karigumba tawroklabadi sagai dagi intholagani haina all kwakta sangom sumbam Susram Sagai Development Committee AKSMSDC Kokta gi General Secretary Anwar Ali na phongdokre Committee asina sinduna kokta rang si pangthokpa pawgi mifamda Anwar Ali na wapam si phongdokhibane mana makata akibada hanadi Manipur oina atopa lebak singna hairamani hausingna Manipur kokta oina drug saba yonba mafam oin unarakliba sida kokta apunbagi oina ngamdraga su sagai gi thakta drug saba yonba yaro haina sagai sigi oina pumthing bagi wore basi committee na lorakpani Kanagomana tawramlabadi mahaki imungbu inthokpada natana imungi thawdo wathokta sagai gi miyoi singna yawre amadi phaba punba tholakpada masagi daita oijagadabani hairi pawgi mifamaduda AKSMSDC kokta gi president S Maniruddin JSS Anwar Ali BP Musram Haji Abdul Hamidanu Singh Sagai Thapuba amadi atai sagai ahal kya saruk yakhi ado hausukoinadi myam paw simatang asam sinjarage mas myam puna no update ngaminasi